ngasi nungthil lamdam asida atenba matamda chukhiba nongna Imphal gi Akutpa Mapham kaya ising na Thumjinduna Meeyam da Khudong Chadaba kaya Maiyoknakhre ngasi nungthil pung 2:30 tarakpa matamda pung 2:30 tarakpa matamdagi pungkhai amakhaktarom oina chukhiba nong aduna Imphal jiribam lambi gi Sagolban Bijoy Govinda manakta leiba Thangapat ki Mapa Uripok overbridge manak ki lambi yauna Imphal gi akoibada leiba lambi gi mafam kaya da ising thumjin ki kuina ising thumjinduna leibana Meeyam gi chathok sasinda chawnu Khudong Chadaba Maiyoknakhre drainage system ningthina leitaba leirabasu phunjinduna ising chenthaba ngamdaba amadi lambi kuthaba phibam kaya nong khajiktang chubaga ising thumjinbagi maru oiba maram oiri